mayambu ahana maktada ikok non na taram no obseri akhona ngasisu miyam gida makta puruk laksari akhona thajarak porida minthol amana tarani thasuba tangka ngasigi tarani thasuba tangka asidana warisina karibu hairiba kari oilba habado mayam puna magna warisi taraga mukhaminarasi hojik tabirasi akhona pujarak porida minthol amana tarani thasuba tangka Rojina Jotin the phone torlaga Baglale amukta ngakpiyo harako matamda Jotin karimata kumbungam kide ngihaktak di mahak tumina laiki mana pa kumpiraktabadagi Rojina amakasu makata na hairi tamo Jotin nang ay ngakpiroitra wahay du tapada Jotin na kumi ay kadi kumuni ay bunang wanda kadi hayo haribano ay gihay na bawasu amata laytre ifam da gina thairaga nakhoi imungi ahalsing na pamba lambida nang dichakrabane ngasi na makari gino aingonda kai horiba ai bulak na riba saitam do jamna phabane nakhoi imungi ahalsing na su jamna pamjabane aduga nang na sabang na phawba mabu nusi jabane khoida jabane yare aingonda makhata na kari mathai biragano ai thamage wahai du tabada Rojina makume ngaiko phone thamkino aingonda nangna nganing masaining makayam lerbasu ngango kaisum kaide adubu aina na phamda wa amani tang haiba kitan jadi pinabiyo piroidra Jotin komme kadi hainin libano nangna haining masing ado haira o ai tare Rojina komme aina haijaba wada ngasi de nangna thawa sana taro habasu ai khange kaurabra aigi pusigi ahad boina aigi thamoise nangonda pitoki aina wakan thenki bana imana haiba tum iduna ngaubi yab ngauki langbi yab langki adubo ai kai hemba thabak toki dinate phana chalo rasu phana ngaro rasu ai nangbu kaubu ngamde ai nangbudi adum singe hayo nang aibu kaubu ngamgudra ibane ga thodu adubu nangbu kaubu ngamgudra Jotin kume aigi pusi dasu nangna ahanbane ai nangi dama hinglamme nangtagi wakalne aina matamdu khalamba nangna phana wakal honbasu ifamdagi na thaina bhonarabasu ai nangbu kaubu ngamde masi khuding aina ungki aina yamna waki adabu nangna nungi thamoi panki bana aigi nuksibadagi nangna na thaiki adabu hojekti aigisu aigi thamoi bu khangbiba aibu nusijabi nupi ama ai thengnare nang kanaguma nupa ama yenglo wahiru tabada Rojina khare sauna kume adu yaroye nangde aigine nang hojik kanaguma nupi ama ta phawba khangnabu yaroy aigi thamoi bu nangna khudum chatbi khraga adu nu mirare ka chatpati tawgano ai nang munuksi ai nangi da mahingane akhoi ani hanagum loinaba hanagum nusinabado ai pame ima khona haining ba haisunu toning mu tawsunu ai nangidam leblabane kaurabra akhoi anigi thamoi pinakibana mutuda nangni phamda kadi haikiba puna musingado nangbu kaurabra Jotin nandakti khara sauna kumbe kaude ai amata kaude thokiba punamak ai lona khangi nisinge adu ngai khone matamduda akhoi ani dum tokhraga karigi nangna aibu kauriba nakhoi imana haiba wadana nana karigi yariba aduga saitam haribu nupaduga nanga aiga mangdale nakki wadi kaya masaki aina nangonda phone karak toki aduga nangna aigi phone pawma amukta olakide nupaduga nangadi wadi kaya masarega waiting lehelle asira nangi nuksiba haibadubu asiraba taningde nangna phana haibasu aina thajagadabu leite sello nangna pamjaba nana khoda jab setung manaka sello aduga nangi haining masingado hairo aingondadi makha tana kadi mata harakano taningde yare phone thamo asumna haraga Jotin phone thamki phone thamki baga abukasu Rojina bangonda phone to sele hanjin phone to rakuma tamda Jotin saubana phone do paidrabane adubu
अमुक्तंग चैगे हादुना फोन पैखले फोन पैखटपगा जुतिन खरा सावना हाइरे करिनो करी म हाइबा पामलिबनो रोजीने खुमे एंगोंदगी लापथोकदबा आई बदुनु मिराइगदब ओरबदी करीगे एंगोंदा नंग अदुम तोखिबनो हायो करीगे तोखिबनो जुतिन खुमे अदुदी नंगना एंगोंदा हंगदब नते अदुगी वादुदी अइना ममांगदा नंगोंदा कैरा खना हाइख्रबनी मतमदुदा नंगना एंगोंदा करी करी हाइकी करी खुमके हाबदो नंग निसिंबरी येंगो नंग हाइकिदरा नंग एगे थोकिबा थोदो अदुदी एक्सीडेंट ने काउथो नंग मकिना चिंदुना एंगोंदा मतम अदुदा अदुमना हाइकी अइना कियाम वाखिबा अइना कियागी मते कपकिबा हाबदो नंग करीमता खलमलोय तसेना हाइरबदा नंग दि मी नते मी दि मानबा मी गी थमोय पांदबा सा मखलमने रोजीना खुमे ngango sayo engunda hainingba kaya ma hayo parase aina punamak soibane aina punamak lanbane ado nana khanari banu pidudi kaidagino kadima min kaubano rojina adumna yamna samna haru kuma tamda jotinsu kadimata khangdabana yamna samna kumme sandya kawe khangna bisu kara koire mahakti nangamanu pinate nuksibabu फजने इकाई खुमनबीबा मीगी थमोइबु मसक मुन खंगमु नुपीने आई मागल होंगने माग आइग नुपी ओइगने वहाइदु ताबदा रोजीना मक्तमना खुमे ओ नखोय अनिग पुसीदी नुंगाइना पालो अवाबा हाइबदो करिमता खंगदब ओयो जोतिन खुमे नंगना हाइदबसु अखोयदि नुंगाइना हिंगने अवाबा हाइबदो करिमता लेहलोय आइना माबुलुना तोगने खुदपाना फाबो माबू सेटना थारोय वहाइदु ताबदगी रोजी वामत मखा ताकिदे तुमिन सुम लेख्रे असुम लेरिङै संध्यानसु जोतिन फोन तोरक्पदगी जोतिन रोजी धारमे मागे फोन लाक्ले ऐ मागे फोन ओलगे थमुको असुम हारेगा कोलदु होना थमलगा संध्यागी कोलदुबु जोतिन ओखि अदुगा मखोय अनि वरि साखि रोजीदी करी हाइगनी निंगमदबा पेंदबा कयाम फावब नतना करीमतो उपाय लेते असोमदसु संध्यानसु तिंदांगे कोलतिंग लेरिबदो कना गोरी सारेबनो जोतिनसु वालोले ममानबा गोरी साबने हादन खुमे संध्यासु थाजबा कोबनिना मखातान वाहंकिद्रे नुमितुगी नुमिदांगदो मखोय अनि फनोकिन वरी साने अमना अमबु थाजनबा कोबनिना सारिबु वरिदो लोइबा कौबा नाइदे पुंग अमा फारकनी कोल तत्किनी कोलक तत्किबगा अमु फोन तौसिरगने अदुगा मथंग मथंग वरि कया अमा सागनी कनागुमा सिंगनदे हाइने नुसिनबा कुइरबदी वरि लेते मरै येनबा खन्नबा सैनबा कया अमा अदुम तौवे अदुबु संध्या अमदि जोतिंग नुसिनबदी करी कंदोबनो खंगदे वरि लोइबा नाइदे नुति नुमि खुदिंगी वरी कया अमा मथंग मथंग अदुम साने मखोय अनिग नुसिबसे सब मनना फावबगिरा नत्रगा अमना अमबु पमजनबगिरा खंगदे असुमना नुमितुगी नुमिदा पुंग अमा हेला फावबदा मखोय अनि वरी साने मखोय अनिना नुमिदांगे पुंग बारो अमा फावबा वरी सारिबसे नसिन अहानबसु नते फनाम नुकिरक्लबने असिदा फावबा मखोय अनिग वरी सानबसे पेनबन नाइदे लोइबा नाइदे नुमिदांगे फोन थमनबा तारबसु थमगे हाइनबा नते वरी साना साना अदुम तुमनकिबा गाक्तने असुमना याम थजन मखोय अनि अदुम वरी सारे नुमिसिग मतुंगदगिनी जोतिनदा अहुंगमा कया मथंग मथंग संध्याना उरक्किबा करमना उरिबा माना फोन तबा मतमदा जोतिनगी नंबरदी मतम अयामदा वेटिंग चंगबा बिजी लेबा कया अमदी तुना थेंगनरे कनानो करिनो हादुना संध्याना हंगे अदुबु जोतिनसु ममानबनी अदुने अदाने हादुना अदुम खुमे संध्याना फोन तोरलबदी जोतिन अदुम पाइखल्ले अदुबु फोन तोरबो अयाम मतमदा वेटिंग तुना थेंगनबनीना संध्यासु हंदक्ति वखन नुंगाइरमदे फना नुंगाइत्रबसु जोतिनदा महंगना नुंगाइतबगी वरीदी अमता फाव हारमदे अदुम येंगे अदुम खांगे जोतिनसु सावबा हेनबदगी रोजीदा nganglabane sairabane nang phone torokano
Nang phone to matam yamada Sandhya nang phone to re waiting change mai ngon soni ngo male nungai taba male haduna wa kayam haije matam aduda roji su hadun de komme adubu yade adum to re mana phone to matam da su Sandhya ga jotinga wari sari ngai matang su phani amni yawe adubu mahakti tasena ba angak pane makhoi ani gi wari sabal loibedo adum ngairame phana kuina pungama wari sagera pungani wari sagera adum to sile waiting changlagana amukak thale aduga makhoi gi wari sabal loibe matang do adum ngairame jotin hadakti tasena ma khangbu warabane logi gi number ase block pirisira haduna su khan phorokle aduga amaksu asomna Sandhyana jotin biya ma thajaba mabu yam nuksiramba kayado jotinna wasum lolakpadagi jingnabase yam henjila mahak karino komdobuna habadi khanglagi habiga matagum chapchana jotin maramda thikat pahora Sandhyana kayagi mati singni hababu handakti makhoi anina numidanga wari saba matanda pung 13 makai tarakpudaida Sandhya do phone thamlaga haduna thamki aduga pung baro tarakpudaida bu jotingi number da mahangna phone to sile matam asida jotin namadi roji phone wari sarame waiting changbadagi jotin yamna pakhale Sandhyana kari harakani mangona sirakadra ngalakadra khanbada hena su tawai warame Sandhya su waiting lerambadagi phone adu kakthale aduga yamanu ngai tabagi waida message ma iraga tharame nangna nahan makai ifamdagi phana lotlabasu ngasidi nangna tawriba ron masinga do aina phare aina ngonda sauroi aina ngonda ngangloi tawbatabu nushina batarabadi thamosena khangnaba nushina bado ai pame wari nungai biyo ai ngasidi puning yam nusi asumna yam nungai tabagi wahayama Sandhyana tharakhe jotin bisistu papa matamna hena thawai chalamme roji mukhoi niwe sanarmado phone ko thale aduga Sandhya gi number da call to sile Sandhya di wakhan nungai taba pen taba kay aduna jotin phone tarakpado pairamde aduga yamna thajaraga mane ngon oida batorba ko haduna Sandhya nisilbu matamna hingna magi phamungda adum kable jotin phone masing khangdana mangonda hanjin torok patarabasu Sandhya di sungpai paramde kona thangda Sandhyana phone paraktabadagi jotin su wakhan nungai tabu kariyoi message am iraga thaki nak phone pararodra nangna kari gumba phone paida batarabadi ngasigi numda ngasida ai mangkini nangna ebu sawe ebu lana khalle haiba ai khangne adubu aina nangonda wa haijaba kitan jadi nang pirarodra pare nangna phone paidrabadina aidi kari haigani nungaina lehoro ai chalage adubu ai nangonda oidaba tokidabane lan kidabane asumna yamanu ngai tabagi message ama jotina tharakhe message to pabadagi Sandhya su pakale yamna thuna mahangna jotina phone to sile aduga kabla Sandhya hare kaino nang khali duwa kacha ke hairabano jotina komme nang ningonda lana khalle aibu shawre haiba ai khange ira laidabadina ngasidi aise nakhoi kanana su uroidaba kanana su khangloidaba amada ai chakhrage wahaidu tabadagi Sandhya di amukena pakhasabana kana kabla aduga haire nang adum tawkono haibane nangonda ai shaude waraude nangna kariguma aibu thadotuna chakhiba tarabadi aidi kanaga lehogane nang ai nuksinali basibu asumna tonabra se sakano haibane ai shoikreba ai lanjare asumna Sandhyana handana jotinda pakasaba wahida lalla hajarame jotinna kumme nang dilande lalibada aine summe nang ningona sauribado saupum thoi warafum thoi matam kuirabase akhoi ani thamoy yamna sengna amana amagi arorba amata thamladana pun haidokne adabu aina dinakonda kariguma khara lolle nangonda haidokte asimuna maram oraga ngasidi
nang nengon da saubane ado ai tasena mo lande lande bane ngasi aina wating le ribedo ai aseng mo do haige bai do harak padagi Sandhya su tumina lerame jutin makha tana asumna hare matam amada ai ga hana khangneramba nusinramba nupini kuire ma ai wari sana kidaba lamna kiba adubu hadak barakse ma ingonda phone to na tore aduga tabadi yamna waraba aki akibu wa kayama ingonda hare aisu nongonda haigadi khalle adubu nangna muktarudaga ingonda saukadra ingonda warugudra khanbadagi in nongonda haidabane Sandhya na tamna hange kadi haraglibano jotinsu mamitagi irasya laga yamna wakhan nukaitana asumna kumme Sandhya ai kari haigadabana khangde nangi icham chamba nangi thamosik mana tawasina ai nongonda kari haigani kari tamgani haiba phawba ai khangdre ai yamna ware aina tawgadaba aina lepkadaba phirap asibu karino haiba khangdre Sandhya na haire ado karino phasana hayo ai karibada gyan tadre nangi warido mame makoksu amata khangdre haiba se phasana tammo ai lana khaloi haiba waido harakpadagi jotena khumme nupido ruji kawe hadak marak mane ngonda phone to na torlaga engonda kihanba ma engonda legine haduna pakat puwa kaya amadi adum haire waido tabadagi Sandhya wamat makha takidre phone paina mahak adum mangki aduga magi mamitagi mapi lepletana tare mana thamoshena thajaruba mana khwadiga nusijaba nupasigi aron wari bele rambaduna Sandhya kari haigani magi nusijaba jotindabadi kajum haide haidaba tarabasu pendaba nungaitaba kayaduna adum kabe jotindi mana taribe khanduna wari kaya mathang sare aduba Sandhya di phone paribatani wakhalamada mahak adum mulaga leki thawayamna waba wakhalajina khanbadagi Sandhya hojikti sorno ware phone paina mahak magi phamungda wantaraga taki jotindi hanjin Sandhya ba kawe aduba Sandhya di kadimata khumlakhidre mayambo arebada amukana khurumjari